ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ MLA ꯇꯔꯥꯅ ꯒꯕꯔꯅꯔ ꯎꯅꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯎꯠꯆꯥꯏꯕꯅꯤ MIYC ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ MLA ꯇꯔꯥꯅ ꯉꯁꯤ ꯒꯕꯔꯅꯔ ꯎꯅꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯎꯠꯆꯥꯏꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯁꯦꯟꯇꯔ MIYCꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ MIYCꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯂꯧꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯕ ꯇꯛꯁꯤꯜꯂꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯛꯁꯤꯗ ꯒ꯭ꯋꯥꯜꯇꯥꯕꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯤ꯫ MLA ꯇꯔꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯐꯣꯡꯅ ꯔꯥꯖꯚꯕꯟ ꯐꯥꯎꯕ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯂꯧꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯜꯂꯨ ꯍꯥꯏꯅ ꯇꯛꯁꯤꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯄꯨꯡ 94ꯒꯤ ꯖꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯃꯈꯜ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕꯅꯤ꯫ MLA ꯇꯔꯥꯅ ꯒꯕꯔꯅꯔ ꯎꯅꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯒꯤ MLAꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯁꯣꯛꯂꯛꯇꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯕꯨ ꯅꯦꯝꯊꯅꯕ ꯃꯤꯌꯥꯝꯗ ꯎꯠꯆꯥꯏꯕꯅꯤ꯫ MLAꯁꯤꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯗ ꯏꯒꯅꯣꯔ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯀꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯂꯨꯆꯤꯡꯕ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯗꯤ ꯑꯦꯁꯄꯤꯔꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯂꯩꯉꯥꯛ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯂꯣꯏ꯫ MLAꯁꯤꯡ ꯑꯃꯗꯤ BJPꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯈꯥ తాꯅ ꯃꯤꯅꯝꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯒꯗꯕꯅꯤ ꯍꯥꯏꯅꯁꯨ MIYCꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯁꯦꯟꯇꯔꯗ ꯈꯪꯍꯜꯂꯝꯂꯦ ꯃꯍꯩ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯍꯜꯂꯣꯏ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MHAꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯗꯦꯜꯂꯤꯗ ꯎꯅꯗꯨꯅ ꯉꯔꯥꯡ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯔꯨꯕ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯗꯤꯃꯥꯟꯗ ꯃꯔꯤꯛ ꯆꯨꯝꯅ ꯁꯦꯟꯇꯔꯗ ꯈꯪꯍꯜꯂꯝꯂꯦ꯫ ꯃꯍꯩ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯍꯜꯂꯣꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯍꯦꯜꯂꯛꯄꯗ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠ 8 ꯏꯝꯐꯥꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯈꯤ꯫ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯕꯒ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯗ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 3ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟꯅ ꯂꯧꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯁꯦꯟꯇꯔꯗ ꯈꯪꯍꯟꯅꯕ ꯀꯣꯀꯣꯃꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯊꯧꯗꯣꯛ ꯂꯥꯛꯄꯗꯒꯤ ꯈꯔ ꯉꯥꯏꯊꯔꯒ ꯂꯩꯗꯨꯅ ꯃꯦ 28ꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯔꯛꯁꯤꯗ ꯊꯥ ꯑꯁꯤꯒꯤ 10ꯗ ꯒ꯭ꯋꯥꯜꯇꯥꯕꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯍꯜꯂꯝꯂꯦ꯫ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯍꯟꯕꯗ MHAꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯋꯥꯐꯝ ꯑꯁꯤ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯂꯧꯈꯠꯄ ꯌꯥꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯃꯗꯤ ꯐꯣꯔꯦꯁꯇ ꯑꯦꯟꯀ꯭ꯔꯣꯆꯃꯦꯟꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯀꯣꯀꯣꯃꯤꯅ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯒꯕꯔꯅꯃꯦꯟꯠꯅ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯈꯥ ꯇꯥꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯗ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯤꯖꯤꯟꯅꯕ ꯁꯦꯝꯈꯤꯕ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯁꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯥꯐ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯂꯣꯖꯤꯀꯦꯜ ꯑꯣꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯍꯟꯅꯕ ꯔꯤꯚꯤꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ MHAꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯇꯛꯁꯤꯜꯂꯝꯈꯤ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯑꯜꯇꯤꯃꯦꯠ ꯑꯣꯊꯣꯔꯤꯇꯤꯅꯤ ꯃꯈꯣꯏꯅ ꯗꯦꯂꯤꯚꯔꯤ ꯇꯧꯒꯗꯕꯅꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯝꯂꯦ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯐꯪꯅꯕ ꯀꯣꯀꯣꯃꯤꯅ ꯍꯣꯠꯅꯈꯤꯒꯅꯤ ꯋꯥꯔꯤ ꯁꯥꯅꯈꯤꯒꯅꯤ꯫ ꯃꯦ 3ꯗ ꯃꯤꯌꯥꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯑꯏꯕ ꯑꯣꯏꯅ ꯁꯦꯟꯇꯔꯗ ꯄꯤꯁꯤꯟꯕꯗꯤ ꯂꯩꯇ꯭ꯔꯤ꯫ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯄꯣꯏꯟꯠ ꯋꯥꯏꯖ ꯑꯣꯏꯅ ꯐꯣꯔꯃꯦꯜꯂꯤ ꯁꯕꯃꯤꯠ ꯇꯧꯅꯕ ꯑꯃꯗꯤ ꯀꯅꯥꯗ ꯄꯤꯔꯒ ꯍꯦꯟꯅ ꯁꯤꯝꯕꯣꯂꯤꯛ ꯑꯃꯗꯤ ꯏꯝꯄꯦꯛꯠꯐꯨꯜ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔ ꯑꯁꯤꯗ ꯁꯦꯟꯇꯔꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯈꯔꯗꯤ ꯄꯥꯏꯈꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ꯫ ꯃꯔꯛꯁꯤꯗ ꯒꯕꯔꯅꯔꯅ ꯂꯥꯜꯂꯦ ꯍꯥꯏꯖꯅꯕ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ DGP ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗꯤ ꯁꯦꯟꯇꯔꯒ ꯎꯅꯔꯨꯕ ꯑꯃꯗꯒꯤ ꯃꯍꯩ ꯑꯃ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯃꯤꯑꯣꯏ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯋꯥꯡꯖꯤꯡ ꯀꯣꯟꯗꯣꯡ ꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯇꯝ ꯁꯥꯡꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 7 ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯃꯅꯤꯌꯥꯏ 60 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯡꯖꯤꯡ ꯀꯣꯟꯗꯣꯡ ꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯉꯩꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯅ ꯂꯩꯅ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡ ꯆꯠꯊꯅꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯊꯣꯛꯄꯝ ꯅꯦꯄ꯭ꯔꯥ ꯀꯝꯄꯦꯅꯤꯗ ꯂꯩꯕ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯉꯁꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯔꯦꯒꯤ IDP ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ
ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ internally displaced person IDPs ꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯨꯡꯒꯤ ꯑꯁꯥ ꯎꯔꯛꯇꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ suicide ꯇꯧꯖꯗꯨꯅ ꯁꯤꯖꯈꯤꯕ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ relief campsꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯂꯒ ꯂꯩꯈꯤꯗꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯃꯌꯨꯝ ꯍꯟꯖꯤꯟꯕ ꯉꯝꯗꯅ IDPꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤ relief campꯒꯤ ꯈꯨꯔꯥꯗ ꯀꯥꯆꯤꯟꯗ ꯂꯣꯏꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ IDPꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯑꯃꯗꯤ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯣꯔꯦꯒꯤ ꯃꯤꯇꯩ IDPꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 40 ꯊꯥꯗꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯤꯅꯔꯦꯜ ꯑꯦꯅꯔꯖꯤ ꯇ꯭ꯔꯥꯟꯁꯤꯁꯟ metals power oil gas amadi technology gi lamda India yauna malim sinba thongna makok thongna chaliba Vedanta Group na Northeast India da lupa crore 40 gi senfam thadaragani haina lauthokre haidi handak New Delhi da Ministry of Development of Northeastern Region ga sinduna pangthokiba Rising Northeast Invest Summit 2025 a global investment conclave haiba thoramda Vedanta Group ki chairman Anil Agrawal na lauthokibani haina report amana hairi thoram aduda Prime Minister Narendra Modi Union Minister for Communication and Development Northeast Jyotiraditya Shu Saruyaki hairi Chinjak Fanghongnaba hotnaba miyoi ama IDF na nongmaina kaptuna hatkre Gazada Israel na miyoi bagi chinjak pukulai oina sizinare UN US amasong Israel na saugatpa aid group singna Gazada chinjak yanthoknaba hotnaringaida masing yamlaba miyamna chinjak fanghongnaba thomjenarakpadagi madubu control tawnaba hotnabada Israel Defense Force IDF na nongmai kappadagi miyoi ama sikre amasong Nifuga taret na sokre haire United Nations UN ki senior official amana phongdorakpada sokliba miyoi sing adu ayambana IDF ki nongmai na panbadagini IDF ki maikai digi Israel lanmina nongmai kapkiba adu Gaza gi Rafah Humanitarian Foundation site amagi wangmadani Israel lanmina atamnana miyoi sing adu da nongmai na kapkiba nate miyam thomjilakpa adu da ngakthoknaba ahangba da kapani haiki US amasung Israel na Contract piduna Gaza Humanitarian Foundation na miyam na chinjak yanthoknabagi tharang paikhaliba adubu akanba mawongda yaningdaba phongdorakli tharang asina Gaza da lairiba miyoi million anirom mabuk thalangadaba natte thawong asi Israel na Gaza gi miyoi singbu namthanabagi damak miyoi bagi hakpu khongawnaduna chinjak pukhulai oina sizinabani haiki Gaza Humanitarian Foundation na haukiba ningthokaba numitagi chinjak puba gari sing thawjinduna chinjak yenbagi thabak haukiba aduda masing yamlaba Palestine macha singna Khan Yunis ta laiba Israel gi military line sing faudna chinjak fanghongnaba thomjilakibani hairi Thailand gi hanagi Prime Minister Thaksin na Myanmar gi wa army da drug lalonbagi maral sikre dak muthak na balanjang da minusi yengloidabani Hana Thailand ki Prime Minister Oiramba Thaksin Shinawatra na government ki mafam dangam khaila na drug lalon basingi mathak akan action lokhan na babel tawar ki bagaloina na Myanmar na karigumba missing yam daba yellow missingi wafam na maram oiduna matik chaba thabak lokhot pangam daba tarabadi Thailand na apam mong da thabak chatharak pa yai haina warning pikre Thaksin na hai aikoina Myanmar ga hakchina tengbang na duna problem asige horak fam maru adu manghan na bhona gadabani Myanmar na karigumba thaba si pangthok pangamdrabadi madu aikoi isamak na tawba tai maramdi masi aikoi gi yeknabani wafam asi mahakna Narcotics Control Board ke office ta Narcotics and Transnational Crime Perspectives and Sustainable Solution haiba hiram asigi matang da piba special lecture amada phongdokhibani mahak Miyam marakta haukiba chayol anirom masak uba fangnaraktaba court ki hearing amada saruk yadanaba laiba asi thadokuna chenkre haiba tonga ama sandoklamba maramna asumna mahakna miyam mamangda tholakpa sidi media gi puning chingsinki United War State Army UWSA na mahakna atamna khut thiladuna Thailand na laiba asigi yeknaba singda minungsi utfam thokte haina phongdokre Thai Foreign Minister Maris Sangyam Pongsana UWSA gi mathakta kan bathabak lokhanaba amasung drug puthokpa lefanaba pressure pihanaba gi damakta yumlonaba laibak singi mahak ka pham manaba singa unanaba thaurang tawri unaba adu da drug puthokpa leptaba tarabadi nahak Thailand gi yeknaba amani haiba wafam asi Thai government na mayek singna makoida khangan pam to haina Thaksin na minister gi puning chingsinkre Thaksin na phongdokliba Wafam sing asigi pau kumpira duna UWSA gi machin chatpa misak niya yangna irawadi pauche da hai kibada masi maral hekta pisin bagi wani phongdok kibaga loinana makoina siriba maral sing asigi kudam puthokpa mathau tai aikoi su makoi ga cham manana drug ka lan thengnari ngamkhai gi lamdam sing asida khulai paiba khutpu kaya marum lai haiba simi pum khudi mana khangnaraba wafam ni aikoina lepa laitena drug ka lan thengna duna lairi haiba wafam su phongdokre Thailand na drug sing asi
वा कांगबुगी लमदमदगी लाकपनी हाइना क्लेम तौरगा वा अखोई असि ड्रग लालोनबगा मरी लेनै हाइना हेक्ता हाइबि यारोइ हाइनासु मांगना मखा ताखि मांगना हाइ अखोई असि ngamkhaiगी लमदमदा लैबनी अमसुंग मयाई लमदगी लाकपा ड्रग लालोनबसिंगना ngamkhai lam asida फाउदुना चटपा हाइबसि मसाना ताबनी थक्सिनना लोना यादबा नार्कोटिक्स असि बहुजिक्की अमसुंग तुंगी पुंसीदा मरुओइना नहारुसिंगी मफमदा यामना मखुदोंग थिनिंगाई ओइबा पोसकनी हाइना सक्ताक्लादुना हाइखि असिगुम पोसक असिना अखोइगी इचाइसु कया असिबगी खयाता ताहली वाफम असिगा लोइना मांगना मसि थिंगनाबा होनाबदा मार्क्स तेंगबांगनिंगी अदुबु लेस मेजेस्टे बालेशन लेबा अमगी निंगथौबु मिंगचथियानबगी थवोंगा मरी लेनना बेलदा लेबा मरमना मनिंग मखा तमना चथोक चसिन तौबा ngamde amadi mapa leibak चटपदा कोर्ट के अयाबा लौबगी मथौ ताइ हाइना फोंदोक्रे लोन यादबा ड्रग का मरी लेनबा थबक थवोंग सिंगी मरमदा थिजिन हुमजिनबगी दमकता लोकल कम्युनिटी सिंगदा चतुना उनरुनबा अमसुंग महाकी फाइंडिंग सिंग अदुगी रिपोर्ट अदु इंटीरियर मिनिस्ट्री की परमानेंट सेक्रेटरी द पिसिनबगी अयाबा अदु महांगना प्राइम मिनिस्टर पेटोंगटान सिनावाट्रादगी लौनबा होनगनी हाइना थक्सिनना हाइरी बात बिलियन 157 US डॉलर बिलियन 4.79 की डिजिटल वॉलेट बजेट की सरुक खरा डिस्ट्रिक्ट खुदिंगमक्ता रिहेबिलिटेशन सेंटर सिंग लिंखटपा यावना एंटी ड्रग कैंपेन सिंगदा सिजिननबा काइथोकनबसु महांगना प्रपोज तौखि।